ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤꯁꯤ ꯃꯇꯝ ꯑꯗꯨꯗ ꯚꯥꯔꯥꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯑꯩꯈꯣꯏꯒꯤ ꯚꯥꯔꯥꯗ ꯅꯨꯄꯥ ꯑꯃ ꯂꯩꯖꯒꯦ ꯍꯥꯏꯗꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯤꯑꯣꯏ ꯑꯁꯦ ꯑꯩꯈꯣꯏꯅ ꯍꯦꯛ ꯑꯍꯥꯟꯕ ꯎꯕ ꯃꯇꯝꯗꯁꯨ ꯃꯥꯁꯦ ꯃꯌꯥꯝꯒ ꯀꯣꯛ ꯈꯤꯇꯪ ꯏꯃꯥꯟ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏ꯫ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄꯗ ꯈꯪꯕ ꯉꯝꯃꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯂꯩꯒꯦ ꯍꯥꯏꯗꯅ ꯂꯥꯛꯑꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ꯫ ꯃꯤꯑꯣꯏ ꯑꯗꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯀꯥ ꯚꯥꯔꯥ ꯑꯍꯥꯡꯕ ꯑꯁꯤꯗ ꯃꯥꯗꯣ ꯑꯗꯨꯝ ꯂꯩꯍꯜꯂꯛꯑꯝꯃꯤ꯫ ꯍꯞꯇꯥ ꯑꯃꯃꯨꯛ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯁꯤꯗ ꯑꯩꯈꯣꯏ ꯚꯥꯔꯥꯗ ꯍꯥꯟꯅꯗꯒꯤ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯩꯈꯣꯏꯗ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯊꯥꯡꯒꯠꯂꯛꯏ꯫ ꯃꯗꯨꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦ ꯃꯣꯏꯅ ꯍꯥꯏꯔꯤꯕꯣ ꯅꯧꯅ ꯂꯥꯛꯄ ꯅꯨꯄꯥ ꯑꯃ ꯉꯔꯥꯡ ꯅꯍꯥꯟꯗ ꯆꯪꯉꯛꯄ ꯅꯨꯄꯥꯗꯨ ꯃꯥꯁꯦ ꯅꯨꯃꯤꯗꯥꯡ ꯀꯥ ꯚꯥꯔꯥ ꯑꯗꯨꯗ ꯑꯗꯨꯝ ꯀꯞꯄ ꯃꯈꯣꯟ ꯇꯥꯏ ꯍꯥꯏ꯫ ꯃꯥꯅ ꯀꯞꯄ ꯃꯇꯝꯗꯁꯨ ꯃꯥꯏ ꯅꯨꯄꯤꯔ ꯈꯪꯗꯦ ꯅꯨꯄꯤ ꯑꯃꯒꯤ ꯃꯃꯤꯡꯁꯨ ꯑꯗꯨꯝ ꯄꯜꯂꯤ ꯍꯥꯏ꯫ ꯕꯕꯥꯅꯁꯨ ꯃꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏ, ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯂꯩꯖ ꯇꯧꯔꯤꯅꯤ꯫ ꯑꯗꯨ ꯂꯩꯃꯤꯟꯅꯔꯤꯕ ꯅꯣꯏꯗꯗꯤ ꯀꯌꯥ ꯑꯀꯥꯏꯕ ꯄꯤꯔꯛꯄꯗꯤ ꯅꯠꯇꯕ ꯅꯠꯇ꯭ꯔꯣ? ꯕꯕꯥꯒꯤ ꯋꯥꯗꯨꯗ ꯚꯥꯔꯥꯗ ꯂꯩꯕ ꯃꯣꯏ ꯑꯇꯩꯁꯤꯡꯗꯨꯅꯁꯨ ꯍꯣꯏ ꯑꯀꯥꯏꯕ ꯄꯤꯔꯛꯄꯕꯨꯗꯤ ꯑꯣꯏꯗꯦ, ꯑꯗꯨꯕꯨ ꯃꯥꯁꯦ ꯊꯦꯡꯉꯒ ꯄꯨꯡ ꯊꯦꯡꯉꯀꯥꯟꯗꯗ ꯀꯞꯄꯤ꯫ ꯉꯜꯂꯤꯉꯩꯗ ꯇꯧꯕ ꯑꯣꯏꯔꯒꯗꯤ ꯈꯔꯁꯨ ꯐꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯃꯤꯀꯞꯀ ꯊꯣꯔꯛꯄꯗ ꯑꯗꯨꯃꯥꯏꯅ ꯃꯤ ꯑꯃꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯄꯝꯕꯗꯨ ꯏꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯑꯃ ꯄꯣꯛꯆꯩ꯫ ꯑꯗꯨꯒꯤ ꯁꯨꯝ ꯋꯥꯐꯝꯁꯦ ꯇꯝꯒꯦ ꯇꯧꯖꯕꯅꯤ ꯍꯥꯏꯖꯔꯛꯏ꯫ ꯃꯌꯥꯝꯗꯨ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯕꯕꯥꯅ ꯏꯃꯥꯗ ꯑꯩꯈꯣꯏꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯤ ꯀꯞꯄꯕꯨ ꯑꯩꯈꯣꯏꯗ ꯍꯥꯏꯅꯤ ꯂꯥꯛꯏꯁꯤꯕꯨ ꯑꯉꯛꯄꯅꯤ꯫ ꯑꯗꯨꯒ ꯉꯔꯥꯡ ꯅꯍꯥꯟ ꯁꯤꯗ ꯂꯩꯔꯛꯄ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯀꯣꯛ ꯆꯥꯛꯄ꯭ꯔꯥ ꯀꯔꯤꯅꯣꯃ ꯇꯧꯏ꯫ ꯕꯕꯥꯒꯤ ꯋꯥꯗꯨꯗ ꯏꯃꯥꯅ ꯑꯃꯨꯛ ꯈꯪꯗ꯭ꯔꯦ ꯃꯀꯣꯛ ꯆꯥꯛꯀꯦꯔꯥ ꯆꯥꯛꯑꯣꯏꯒꯦꯔꯥ, ꯃꯤꯅ ꯂꯩꯒꯦ ꯂꯥꯛꯑꯕꯅꯤꯅ ꯑꯩꯈꯣꯏꯅꯁꯨ ꯂꯩꯍꯜꯂꯨꯔꯕ ꯅꯠꯇ꯭ꯔꯣ? ꯌꯥꯔꯦ ꯇꯨꯃꯤꯟꯅ ꯂꯩꯕꯤꯔꯣ, ꯃꯇꯝ ꯈꯔ ꯌꯦꯡꯉꯁꯤ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯅꯣꯡꯃꯗꯤ ꯕꯕꯥꯅ ꯚꯥꯔꯥꯗ ꯂꯩꯕꯁꯤꯡ ꯑꯗꯨ ꯃꯩ ꯌꯥꯝꯅ ꯆꯠꯂꯤ, ꯀꯩ ꯑꯍꯦꯟꯕ ꯃꯩꯗꯨ ꯁꯤꯖꯤꯟꯅꯒꯦ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯀꯥ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯆꯦꯛ ꯇꯧꯔꯛꯑꯝꯃꯤ꯫ ꯃꯌꯥꯝꯗ ꯁꯨꯝ ꯆꯦꯛ ꯇꯧꯔꯛꯄꯗ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯀꯥꯗꯨ ꯃꯗꯨ ꯈꯛꯇ ꯉꯥꯏꯔꯛꯑꯝꯃꯤ꯫ ꯕꯕꯥꯅ ꯆꯪꯗꯣꯔꯤꯁꯤ ꯀꯥꯗꯨ ꯕꯕꯥꯅ ꯃꯄꯥꯟꯗꯒꯤ ꯊꯣꯡ ꯊꯤꯟꯗꯨꯅ ꯅꯨꯄꯥꯗꯨ ꯀꯧꯊꯣꯛꯏ꯫ ꯑꯗꯨꯗ ꯅꯨꯄꯥꯗꯨ ꯍꯣꯏ ꯃꯥꯏ ꯀꯔꯤꯃꯠꯇ ꯈꯨꯝꯃꯛꯇꯦ꯫ ꯕꯕꯥꯅ ꯁꯨꯝ ꯃꯄꯥꯟꯗ ꯀꯧꯕꯗꯨ ꯚꯥꯔꯥꯗ ꯂꯩꯕꯁꯤꯡ ꯑꯗꯨꯅꯁꯨ ꯃꯣꯏ ꯃꯌꯥꯝꯁꯨ ꯊꯣꯡꯅꯔꯛꯇꯨꯅ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯅ ꯃꯌꯥꯝ ꯆꯪꯗꯅ ꯊꯣꯡꯗꯨ ꯊꯤꯟꯗꯨꯅ ꯀꯧꯊꯣꯛꯑꯝꯃꯤ꯫ ꯕꯕꯥꯅ ꯊꯪꯅꯕ ꯀꯥꯒꯤ ꯃꯤꯗꯁꯨ ꯍꯪꯉꯤ, ꯂꯩꯈꯤꯕ ꯅꯠꯇ꯭ꯔꯣ ꯅꯣꯏ ꯃꯋꯥ ꯃꯈꯣꯟ ꯇꯥꯈꯤꯕ꯭ꯔꯣ? ꯅꯠꯇ꯭ꯔꯒ ꯃꯥ ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯍꯪꯉꯛꯑꯝꯃꯤ꯫ ꯊꯪꯅꯕ ꯀꯥꯗ ꯂꯩꯔꯤꯕ ꯃꯣꯏꯅꯁꯨ ꯃꯅꯨꯡꯗꯒꯤ ꯊꯣꯡ ꯂꯣꯜꯂꯒꯗꯤ ꯆꯠꯊꯣꯛꯑꯝꯒꯗꯕ ꯃꯥꯟꯗꯦ, ꯃꯅꯨꯡꯗ ꯂꯩꯔꯤ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯉꯔꯥꯡꯁꯨ ꯌꯥꯝꯅ ꯀꯞꯄ ꯃꯈꯣꯟ ꯇꯥꯈꯤ, ꯀꯩꯒ ꯇꯧꯔꯖꯥꯠꯅꯣ ꯑꯗꯨꯗꯤ ꯍꯥꯏꯔꯛꯏ꯫ ꯕꯕꯥꯁꯨ ꯄꯥꯈꯠꯇꯅ ꯑꯩꯕꯨ ꯀꯧꯕ ꯂꯥꯛꯏ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ, ꯏꯕꯨꯡꯉꯣ, ꯀꯥ ꯑꯃ ꯃꯅꯨꯡꯗꯒꯤ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯂꯩꯈ꯭ꯔꯦ, ꯅꯣꯏꯁꯨ ꯑꯃꯨꯛꯇ ꯊꯣꯔꯛꯑꯣꯗꯅ ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯤ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯍꯣꯏ ꯕꯕꯥ ꯌꯦꯡꯉꯨꯔꯁꯤ, ꯑꯩ ꯂꯥꯛꯑꯒꯦ ꯍꯥꯏꯗꯅ ꯑꯩꯁꯨ ꯆꯠꯂꯛꯑꯝꯃꯤ꯫ ꯚꯥꯔꯥꯗ ꯂꯩꯕ ꯃꯌꯥꯝꯗꯨꯅꯁꯨ ꯁꯤꯗꯤ ꯃꯅꯨꯡꯗ ꯀꯔꯤꯅꯣꯃ ꯇꯧꯔꯒ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ, ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯐꯛꯀꯥꯏꯔꯒ ꯌꯦꯡꯁꯤ ꯍꯥꯏꯅꯔꯛꯏ꯫ ꯕꯕꯥꯅꯗꯤ ꯃꯗꯨꯗ ꯍꯥꯟꯅ ꯄꯨꯂꯤꯁ ꯀꯧꯁꯤ, ꯑꯩꯈꯣꯏꯅ ꯍꯦꯛ ꯆꯪꯁꯜꯂꯨꯔꯒ ꯃꯅꯨꯡꯗ ꯐꯠꯇ ꯅꯨꯡꯗ ꯇꯧꯔꯝꯃꯒꯗꯤ ꯚꯥꯔꯥ ꯃꯄꯨ ꯑꯩꯈꯣꯏꯗ ꯗꯁꯥ ꯇꯥꯅꯤ, ꯑꯗꯨꯅ ꯄꯨꯂꯤꯁꯇ ꯍꯥꯟꯅ ꯄꯥꯎ ꯑꯃ ꯄꯤꯕꯅ ꯆꯨꯝꯃꯣꯏꯗ꯭ꯔꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯅꯁꯨ ꯕꯕꯥꯗ, ꯕꯕꯥ ꯑꯗꯨꯃꯛꯁꯨ ꯀꯥ ꯍꯦꯟꯅ ꯈꯟꯖꯜꯂꯨꯅꯨꯗ, ꯀꯔꯤꯁꯨ ꯇꯧꯔꯝꯃꯣꯏ, ꯅꯨꯄꯥꯗꯣ ꯃꯀꯣꯛꯁꯨ ꯕꯦꯔꯥ ꯈꯔ ꯂꯩꯕꯗꯨꯗ ꯇꯨꯝꯅꯕ ꯒꯨꯂꯤꯒ ꯆꯥꯔꯒ ꯇꯨꯝꯃꯝꯕꯁꯨ ꯌꯥꯏ, ꯃꯣꯏꯗꯤ ꯑꯗꯨꯃꯥꯏꯅ ꯇꯨꯝꯈ꯭ꯔꯒꯗꯤ ꯃꯤꯅ ꯐꯅ ꯀꯧꯔꯒꯁꯨ ꯇꯥꯗꯕꯅꯤ꯫ ꯑꯗꯨ ꯀꯥꯟꯅꯗꯦ, ꯊꯣꯡꯁꯤꯗꯤ ꯍꯦꯛꯇ ꯅꯝꯈꯥꯏꯔꯁꯤ, ꯑꯃꯕꯨ ꯑꯣꯏꯔꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯍꯦꯛꯇ ꯌꯦꯡꯉꯁꯤ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯑꯩꯅ ꯍꯥꯏꯕꯗꯒꯤ ꯃꯌꯥꯝ ꯆꯪꯗꯅ ꯊꯣꯡ ꯑꯗꯨ ꯐꯛꯀꯥꯏꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯎꯆꯤꯟꯅꯥꯆꯤꯟ ꯊꯣꯡ ꯑꯗꯨ ꯐꯛꯀꯥꯏꯔꯒ ꯃꯅꯨꯡꯗ ꯆꯪꯉꯨꯕ ꯃꯇꯝꯗꯗꯤ ꯅꯨꯄꯥꯗꯣ ꯃꯥꯒꯤ ꯀꯥꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯗꯨꯅ ꯂꯩꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯥꯗ ꯆꯦ ꯑꯃꯗ ꯃꯥꯁꯤ ꯁꯨꯁꯥꯏꯗ ꯅꯣꯠ ꯑꯃꯁꯨ ꯏꯔꯒ ꯂꯩꯔꯛꯑꯝꯃꯤ꯫ ꯕꯕꯥꯗꯤ ꯃꯁꯥꯒꯤ ꯕꯤꯄꯤ ꯒꯨꯂꯤꯁꯨ ꯆꯥꯔꯤꯕꯅꯤ, ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯕ ꯑꯗꯨꯗ ꯃꯁꯥꯗꯨ ꯕꯣꯝ ꯂꯥꯎꯅ ꯃꯈꯥꯗ ꯍꯥꯏꯊꯔꯛꯏ꯫ ꯃꯗꯨ ꯑꯩꯅ ꯇꯥꯞ ꯐꯥꯔꯒ ꯉꯥꯛꯄꯤꯔꯛꯑꯝꯃꯤ, ꯃꯣꯏꯗꯤ ꯃꯈꯥꯗ ꯇꯨꯈꯤꯕ ꯌꯥꯕ ꯅꯠꯇꯦ꯫ ꯃꯔꯨ ꯑꯣꯏꯅ ꯑꯩꯅ ꯕꯕꯥꯁꯦ ꯍꯥꯟꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯛꯑꯝꯃꯤ, ꯄꯨꯂꯤꯁꯇꯁꯨ ꯏꯟꯐꯣꯔꯝ ꯑꯃ ꯇꯧꯈꯤ꯫ ꯑꯩꯅ ꯕꯕꯥ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯨꯔꯒ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯑꯁꯤꯕꯗꯣ ꯃꯌꯥꯝꯅ ꯂꯧꯊꯔꯒ ꯄꯨꯂꯤꯁꯇ ꯄꯨꯔꯒ ꯆꯠꯈꯤ ꯂꯩꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯚꯥꯔꯥ ꯃꯄꯨ ꯑꯩꯈꯣꯏ ꯀꯅꯥꯅꯣ ꯑꯃꯁꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯑꯣ ꯍꯥꯏꯔꯝꯃꯤ ꯍꯥꯏꯗꯅ ꯍꯥꯏꯔꯛꯏ꯫ ꯇꯧꯔꯝꯃꯤꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥꯗꯨꯗ ꯑꯩꯁꯨ ꯀꯣꯛꯀ ꯉꯥꯎꯈꯤ꯫ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯁꯨ ꯑꯩꯁꯦ ꯆꯠꯂꯨꯔꯦ꯫ ꯂꯥꯏꯕꯛ ꯐꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯀꯌꯥ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏꯗꯤ ꯑꯣꯏꯔꯝꯗꯦ꯫
Maramdi nupado doktorgi report-tasu kokki laina naba hidak charga leiba mi amasu oirami. Ma masamaknasu mana siribadugi maramda che amada iraga leirambanina. Madugi maramda chenaba mioising amati magi imung manungda oina pulisingna interrogation chathabagi thabakto oina leiki. Akhoigadi karisu mari leinaramdi. Sengna akhoinasu adum haijarabanina. Thawdosigi matung babasu khara pharakpadai yumda putharaami. Laikhidaba nupadugi mapon masai anambanasu pulisna loina pukhrabani. Adubu mapon masai khara amadi ka bhara aduda adum lehaurami. Madumadi akhoisu aduda adum leibadu kya nungaiba oiramdi. Nupa aduna laikhidaba numit 15 muk haukraba matung akhoigi bharada leiriba mioising aduna tamnare haidana karigumba amasung ngangnabasi akhoina tarami. Ainasu adugi wado babadati tahalakanu haidana moi ataida hairami. Masida moinasu hairisina numidangsi nupa aduna sikragasu mana hana leiringai hingingaida mana hek numidangda kappado adumaina nongalamdai pung 3 tarakpa daida nupa ama ka aduda adum kapai hai. Aidi moina haridu kya thajaba oide sikragadi sikre tamnaba kaidudi aigi oinadi thajabagi wangmani. Imada soina wafam adu hawdoi baba tahandana maduda imana sumna kumai ibungo mina harido ka hena thajadabasu tawrunu akhoitanabu moiga puna leiminadabagi khangdabagi wani kharadi dum tawraamgani. Nupadugi mapot masaidi kyam lehurigi ka aduda hangai aina moi ima pot machit makai kharadi lehuribani natraga mai thadokrasiro adu natraga karaidano mo khundurage ai hairami. Imana mukngai khomagi su imung manung leiramagadi hayangwai lauge laagadi nungairoi matam khara thamkho laktraga adumaina tawraga loiredana hairai. Masigi matung akhoigi bhara aduda leiba imung singasi kaidawrabano khangde aigi nakta laaga khoi chasaragi thagi paisa sida leire haidana kaagi so aingonda sinnaramaga mafamdo thadoknaramaga hanakibasu yaurami. Aduda leirido amabu satpa haukragadi mathang ka bharado thadoknaramaga loina sanaki. Hojikti ka bharado mi amata leitre pungsik hek chekhi. Hanadi mayam leiringaiditi aisu wa sauna ngangaga karisu khalamdabani. Mayamna thadoknaduna sakhibadaidi aisu isada kiba mapoami. Numidang aisu khara thau charuraga yumda halakpada akhoigi ka bhara saliba domda haipet hek yengubada isada tu khyau chongba kiba mapokpa haurami. Misu leinadrabanina maisu loina muthalle aduna pungam hek mamaga kiba mapoi. Numitugi numidangdu ima baba khoise tumingai aina khonjel ama tarei bara santuiba mafam maduga khoi yumgasi adum khara lamnai. Yamna lapnabadi oide akhoigi inkhonse khara adum chawi haibatai aduna bo bara salini. Asumna numito bara saliba adomdagi nupa amana hu chingaga kapasi aina laptangna makhol adu tarami. Madu hek tarakpade aigi isada tu khyau laungna songi kapiba khukap lakap adusu chingaga kappa ma yawi. Aisu phamung mayai aduda phammaga isai tomda wakhala makhanjai iskarino sidi sumaina ahin khuding kappaga leiragadi kamdau turi. Asigi oire ko moina mafam ache thado maga loina sanakrisi. Imadi tada bazara imadi taramni thajade imade tungkhragadi kya tagandabani nate aibo sibo tumthaba yakigadrani tawrisi angakpani ko handak tawri iba singsi sumaina aise wakhanda jajat ki wakhanse pukhanda khanjanjaraga ahingdoma kiduna tumdre nonghengan baga ina thunganda thorakpada akhoigi nag ekta leminaba yumsing adugi mioising adu thunganda moi pulap lepaga leirami. Ai thorakpa ubada sumoina sumna hangai Romeo kanano noi bharada ngarang mi ma yamna kapkribado kaidabo yaurke hangnarai. Aisong hektude isada swai lawo karigumba ma poksarami haidi moinaga dumainaga hangjalakpatuda aina so sumna khumjalami khangdeda bharada leiba moi khana sainaba yaurungkani masi khumamaga aise prap yumda sangai. Tasengbade khoige bharadadi media mata leitrabani aiso ima se tumba hawgalaba jara haidana imagi manakta sangai. Imaso yaho khara thengna hawgatpani aduna hawgalamdri aduda iso muk tuminna thorai. Ahan oirabanina kona wado tamna tammage khanduna aiso warido numituma imada dum hawdudre. Aise thika masa tawjabani nongmade aise aige thabak mafamda leiringai aige thabak suba angang anauba khara moise leifamgi matangda wari khara sanaba aina tai. Anakpa sa Imphal area dani aina pairiba thaba adusu moina leifamgi wari sanabaduda aina moi angang ama koksalami o inau noi sida mukta law haidana
Angangsing adunasu tamo kari leirage haidana sangsannarai. Maduda aina noi leifamgi wariro hangami. Moisu aingwanda haibado koidana natteda tamo khumai. Aina mo he noi adugidi karisu ikaiganu. Aingwanda dum hayu. Ai leifam pige haidana moisi. Aigi bhara aduda thamnaba tawi. Aisu aduda moi khara leiragadi kibado khara phagadra khana tawrubani. Angang thabak suba sing adusu kuina leyu yade. Tamo koi khola ama daida semaga oina leijarurage haidana. Moisu hau thadana loina senakhi. Numitu so aise ahing sum tumsalaktaba aduda. Sauningdana aigi kada yu phullama pusalaga. Itomda thak tana lai. Thenga phaw aise thaktuna isung imanaba singda. Sumaisu dillenduna phondo tawraga lai. Pungchu charakna pungama mukta salai. Yudo ngawrabanina isu tumningba polaktana misa withaba horakpa matam asida. Amukso baras haliba domdagi wu jingduna kapai. Numito isu kari wakhandaino khangdi hera si yauragabu. Mafamse maina tumna thadurage. Adu oiragadi pharani khanduna. Yamna phingna aise aigi kaadudagi thorami. Aduga aigi gari dudagi thau petron khara khaidoga. Baras haliba domdaise phaireng tureng lakpa haurami. Ai laabadu phawadum kapi ka manung aduda. Aisu nisagi mayaina ka baras haliba yumadu. Petrol aduna haijalaga maiketo banglawna khetsalami. Khangaude petrol oibanina ngarang hekta sakhalai. Ai isa phok thokpa nanghodabadagi. Isa tangkhai amamuk maina wairami. Thangnaba mina maido sakhalakpadagi sensannarakduna. Aise moina kanbirami. Aina gya lakpada aise hospital da leirami. Lakaigi mina soise yumda halakpada yamna ngangi. Yum matai wainarakadaba khitang dangai. Karigino nangna bharado mai tharidi haitana. Lakaigi ahalaman singna soise phuge phok tawrami. Adubo babagi ma yengaga madumakti tawramdi. Imana ise khara hanadaisu koksa I khangbanina. Dubai da thabak tawraga leikhiba dada ahansi Manipur da kauthoami. Aduga yumsida oiriba thugdo wathok kayadugi matangda dada ahalladuna watamami. Dubai da leikhiba dada ahalladuna so adudi mafamsi. Pura oina sidokrasi aduga laitin khwiram thoasi hairai. Bara adusu loire hanadagi kharaga kiraga leibaga. Aina maiga thadure tangkhai ma ika ka khai. Maiga saga yengbada amukka hena kiba haibado pokhi. Konadi mafam adu loina sidokre aduga maiba maibi tawraga. Lai khuram thokhibadagi karisu tawkhidre. Aina tamjariba wari se lamde ai panjararoi. Adugo akhoi adaida leiba mina wari se taragati adum ilai laina khangba ngammani. Mayam ahambagi wari se matanga saida loizari. Ani suba wari se muk mayamda pudon tamjari. Wari se ngasidagi sahi kharak puirabagi mamangda asengba thokhiba thogdo amagi wari ni. Thogdo se ege mungda yamna thajadaba mongda thokhiba thogdo amagi wari oituri ni. Khoi basaugi masa se bemgi mapuroibo oiriba ibaya jita thokhiba thogdo ni. Thogdo se tabada hena nungainaba wari se lidringaigi mamangda aigi imung manunggi matangda wahi kharadang tamjaramgi. Aigi imungse sanatomba kauzai. Leifamna anakpa Imphal saidagini. Aise ima babagi naitom poksaba masani. Aigi thaktai khada isalinaw kanasu leiti. Aigi babagi mingna inaw kawi. Imagi mingna memsa kawi. Aigi babagi machimanaw si nupa ngakta anisui. Khoi babasina to maneduga khoi basaugi mingna ibohan kawi. Khoi basaugi masa si nupi ngakta anisui. Matamaduda animak mayum loina pankre. Ahaladuna bembem kawbani. Atombi aduna thoibi kawi. Aingondagi makhoina sahi phanyam adum halli. Ainati makhoyani da sebe mamadi se thoi haidana adum kawi. Aise isalinaw sui tomdaga oibaga ise singasina. Aise yamna luna adum tawbirami. Ima babana thabuk chathokibada makhoina aibu adum senabirakpani. Hek pongminaba manaw amagum ise hoina aibu yamna nuksibi aduna. Aise piklingaidagi makhoida adum leirakpani. Akhoigi ingkhonse khara su adum sangi. Main road dagi khara changsanba mafamni. Basau hoigi yum asiga akhoigi yumga ani sedum naknana leibani kholamatadi oiraga tongan ba yum amamam saduna leinabani. Basau hoigi yum asina awang thangbadani aduga akhoigi yum asina makha thangbada oibani. Akhoigi piktak tawba sumang amasu lai. Yung thangnabaga tainaba sida chakpan su khagalli. Aduga ingkhongi maton thonggan maya asidana ibo khoigi haktaktagi leira aba laisang masa amasu lai. Laisang asigi nakandana samprana singba haira kharasu hawi. Ibo khoina sumwari libada laisang asita leiba lai asi yamna lui hai. Yum asita kariguma khudong thiba ma hek tagadaba matamda imungi misingda sakinat hane hekta piraktuna hekta khangali haibirami. Mamangda pupu sikhiba matam aduda su
ꯄꯨꯄꯨꯅ ꯁꯤꯒꯗꯕ ꯈꯔ ꯋꯥꯠꯂꯤꯉꯩ ꯅꯨꯄꯤ ꯍꯅꯨꯕꯤ ꯑꯃ ꯂꯥꯏꯁꯪ ꯃꯅꯥꯛꯇ ꯂꯦꯞꯄꯝꯕꯁꯤ ꯏꯕꯣꯛꯅ ꯊꯦꯡꯅꯈꯤ ꯍꯥꯏ꯫ ꯃꯁꯤꯗꯒꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯄꯨꯄꯨꯁꯨ ꯑꯗꯨꯝ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯗꯅ ꯏꯕꯣꯛꯈꯣꯏꯅ ꯋꯥꯔꯤ ꯑꯗꯨꯝ ꯂꯤꯕꯤꯔꯝꯃꯤ꯫ ꯃꯁꯤꯅ ꯑꯃꯔꯣꯝꯗ ꯊꯝꯈ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯆꯦꯕꯦꯝꯅ ꯃꯌꯨꯝ ꯄꯥꯜꯂꯤꯕ ꯅꯨꯄꯥ ꯑꯁꯤ ꯄꯨꯂꯤꯁ ꯃꯆꯥ ꯑꯃꯗꯤ ꯑꯣꯏꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯦꯊꯣꯏꯅ ꯃꯌꯨꯝ ꯄꯥꯜꯂꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯏꯆꯝ ꯆꯝꯕ ꯊꯕꯛ ꯁꯨꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯃꯇꯝ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯕꯕꯥ ꯄꯣꯛꯄ ꯏꯕꯣꯛ ꯑꯁꯤ ꯂꯩꯔꯤ꯫ ꯐꯅꯗꯤ ꯑꯍꯟ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯊꯥꯏꯅꯒꯤ ꯑꯍꯟꯅꯤ꯫ ꯃꯁꯥ ꯁꯦꯡꯕꯗ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯑꯗꯨꯝ ꯉꯝꯂꯤ꯫ ꯏꯕꯣꯛꯁꯦ ꯆꯥꯎꯔꯥꯛꯅ ꯆꯍꯤ 75ꯃꯨꯛ ꯍꯦꯜꯂꯕꯅꯤ꯫ ꯑꯩꯈꯣꯏ ꯆꯦꯕꯦꯝꯒꯤ ꯃꯆꯥꯁꯦ ꯑꯅꯤꯅꯤ, ꯅꯨꯄꯤ ꯑꯃ ꯅꯨꯄꯥ ꯑꯃꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯍꯟꯅꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯈꯔ ꯄꯤꯛꯂꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯀ꯭ꯂꯥꯁ 4 ꯇꯝꯂꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯀ꯭ꯂꯥꯁ KG ꯇꯝꯂꯤꯕ ꯃꯇꯝꯅꯤ꯫ ꯑꯩꯈꯣꯏ ꯕꯥꯆꯧꯒ ꯃꯥꯆꯧꯕꯤꯒꯁꯦ ꯂꯥꯏ ꯇꯤꯟ ꯀꯥ ꯍꯦꯟꯅ ꯊꯥꯖꯗꯕ ꯃꯤꯁꯛꯅꯤ꯫ ꯌꯨꯝꯒꯤ ꯂꯥꯏꯗꯤ ꯐꯖꯅ ꯑꯗꯨꯝ ꯅꯤꯡꯖꯩ꯫ ꯑꯗꯨꯕꯨ ꯃꯥꯏꯕ ꯃꯥꯏꯕꯤ ꯑꯃꯗꯤ ꯊꯥꯏꯅꯒꯤ ꯑꯍꯟꯁꯤꯡꯅ ꯍꯥꯏꯅꯕ ꯇꯧꯍꯩꯗꯦ ꯍꯥꯏꯕꯁꯤꯡ ꯑꯗꯨ ꯈꯔ ꯅꯥꯊꯩꯗꯨꯅ ꯊꯝꯕꯒꯨꯝ ꯍꯦꯛ ꯍꯦꯛ ꯇꯧꯏ꯫ ꯃꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤꯗ ꯏꯕꯣꯛꯇꯤ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯕꯣꯛꯇꯤ ꯑꯍꯟ ꯑꯣꯏꯔꯛꯄꯒꯤ ꯍꯧꯅꯕꯤ ꯉꯥꯡꯕꯁꯨ ꯌꯥꯝꯅ ꯀꯜꯂꯝꯃꯤ꯫ ꯏꯕꯣꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯗ꯭ꯔꯤꯕꯁꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇ ꯅꯤꯉꯣꯜ ꯃꯋꯥꯁꯤꯡꯅ ꯅꯨꯄꯤ ꯃꯌꯨꯝꯗ ꯆꯥꯛ ꯆꯥꯕ ꯑꯁꯤꯅꯤ꯫ ꯏꯕꯣꯛꯅ ꯍꯥꯏꯕꯅ ꯅꯤꯉꯣꯜ ꯃꯋꯥꯅ ꯅꯨꯄꯤ ꯃꯌꯨꯝꯗ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇ ꯆꯥꯛ ꯆꯥꯕꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯊꯕꯛꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯒꯗꯤ ꯅꯤꯉꯣꯜ ꯃꯋꯥꯗꯨ ꯄꯨꯟꯁꯤ ꯇꯦꯡꯒꯜꯂꯤ꯫ ꯑꯗꯨꯃꯥꯏꯅ ꯕꯥꯆꯧꯒ ꯃꯥꯆꯧꯕꯤꯒꯗ ꯑꯗꯨꯝ ꯇꯣꯏꯅ ꯍꯥꯏꯕꯤꯔꯛꯑꯝꯃꯤ꯫ ꯏꯕꯣꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯒꯤ ꯃꯔꯝꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯂꯩ꯫ ꯑꯩꯈꯣꯏ ꯆꯦꯕꯦꯝꯒ ꯆꯦꯊꯣꯏꯒꯁꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯁꯤ ꯃꯥꯒꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯃꯄꯥꯝꯗ ꯍꯦꯛ ꯍꯦꯛ ꯄꯨꯗꯨꯅ ꯆꯥꯛ ꯆꯥꯕꯁꯤ ꯑꯗꯨꯝ ꯂꯥꯛꯃꯤꯟꯅꯩ꯫ ꯕꯥꯆꯧꯒ ꯃꯥꯆꯧꯕꯤꯒꯁꯨ ꯃꯆꯥꯁꯤꯡꯅ ꯑꯗꯨꯝꯅ ꯇꯧꯕꯁꯤꯗ ꯊꯣꯏꯅ ꯉꯥꯡꯁꯛꯄ ꯇꯧꯔꯝꯗꯦ꯫ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯗꯅ ꯑꯗꯨꯝ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤꯅꯤ ꯏꯕꯣꯛꯅ ꯕꯥꯆꯧꯒ ꯃꯥꯆꯧꯕꯤꯒꯗ ꯆꯩꯔꯤ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯨ꯫ ꯆꯦꯕꯦꯝꯒ ꯆꯦꯊꯣꯏꯒꯁꯤ ꯆꯍꯤ ꯑꯃ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯥꯒꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯕꯥꯆꯧꯕꯤꯒ ꯃꯥꯆꯧꯕꯤꯒꯅꯗꯤ ꯌꯨꯝꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯑꯗꯨꯝ ꯄꯤꯖꯅꯕ ꯇꯧꯏ꯫ ꯑꯗꯨꯕꯨ ꯏꯕꯣꯛꯅ ꯇꯧꯍꯩꯗꯦ ꯍꯥꯏꯕꯗꯒꯤ ꯌꯨꯝꯊꯪꯅꯕꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯌꯨꯝꯊꯪꯅꯕꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯂꯧꯗꯨꯅ ꯄꯤꯖꯔꯝꯃꯤ꯫ ꯃꯇꯨꯡꯗꯁꯨ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯤꯉꯣꯜ ꯃꯋꯥꯁꯤꯡꯅ ꯅꯨꯄꯤ ꯃꯄꯥꯝꯗ ꯆꯥꯛ ꯆꯥꯕ ꯇꯧꯍꯩꯗꯦ, ꯑꯇꯣꯞꯄ ꯅꯨꯃꯤꯠꯇ ꯄꯨꯔꯛꯂꯕꯁꯨ ꯅꯨꯃꯤꯠ ꯑꯁꯤꯗꯗꯤ ꯇꯧꯒꯅꯨ ꯍꯥꯏꯗꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯝꯃꯤ꯫ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗ ꯑꯩꯅ ꯏꯕꯣꯛꯇ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯈꯪꯅꯤꯡꯗꯨꯅ ꯍꯪꯉꯨꯕꯗ ꯏꯕꯣꯛꯅꯁꯨ ꯏꯁꯨꯊꯣꯏꯕ ꯃꯁꯤ ꯂꯥꯏꯒꯤ ꯋꯥꯌꯦꯟꯅꯤ꯫ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯉꯥꯛꯅ ꯂꯥꯛꯄ ꯆꯠꯅꯕꯤꯅꯤ꯫ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯉꯥꯛꯅ ꯂꯥꯛꯄ ꯆꯠꯅꯕꯤꯅꯤ, ꯃꯁꯤꯕꯨ ꯅꯥꯊꯩꯗꯨꯅ ꯈꯛ ꯆꯠꯂꯣꯏꯗꯕꯅꯤ꯫ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯍꯥꯁꯤꯡ ꯑꯁꯤꯅ ꯃꯩꯇꯩꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯐꯖꯔꯕ ꯆꯠꯅꯕꯤ ꯀꯌꯥ ꯑꯃ ꯊꯧꯑꯣꯏꯗꯅ ꯇꯧꯔꯨꯕꯗꯒꯤ ꯃꯁꯥꯗ ꯆꯩꯕꯤ ꯆꯩꯊꯦꯡ ꯐꯪꯕ ꯌꯥꯝꯅ ꯊꯦꯡꯅꯈ꯭ꯔꯕꯅꯤ꯫ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯕꯁꯤ ꯏꯆꯝ ꯆꯝꯕ ꯀꯨꯝꯍꯩ ꯅꯠꯇꯦ꯫ ꯃꯁꯤ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯆꯠꯅꯔꯛꯄ ꯊꯧꯔꯝꯅꯤ꯫ ꯅꯤꯉꯣꯜ ꯃꯋꯥꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯨꯄꯤ ꯃꯄꯥꯝꯗ ꯆꯥꯛ ꯆꯥꯕ ꯇꯣꯏꯅ ꯇꯧꯔꯒꯗꯤ ꯅꯨꯄꯥ ꯑꯗꯨ ꯑꯋꯥ ꯑꯅꯥ ꯇꯥꯒꯜꯂꯤ, ꯃꯄꯨꯟꯁꯤ ꯐꯥꯎꯕ ꯇꯦꯟꯕ ꯌꯥꯏ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯏꯁꯨꯊꯣꯏꯕ ꯃꯁꯤꯃꯗꯤ ꯏꯁꯨꯅ ꯃꯇꯝ ꯆꯨꯞꯄꯗ ꯈꯛ ꯀꯥꯎꯔꯣꯏꯗꯕꯅꯤꯀꯣ ꯍꯥꯏꯗꯅ ꯍꯥꯏꯕꯤꯔꯛꯏ꯫ ꯁꯨꯝꯅ ꯕꯥꯆꯧ ꯃꯥꯆꯧꯕꯤ ꯍꯣꯏꯁꯨ ꯏꯕꯣꯛꯅ ꯉꯥꯡꯕꯗꯒꯤ ꯆꯦꯕꯦꯝꯒ ꯆꯦꯊꯣꯏꯒꯁꯨ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗ ꯃꯥꯒꯤ ꯅꯨꯄꯥ ꯄꯨꯔꯛꯄꯁꯤ ꯂꯦꯞꯈꯤ꯫ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯍꯟ ꯁꯨꯝ ꯑꯣꯏꯁꯜꯂꯛꯄꯅ ꯏꯕꯣꯛꯁꯨ ꯑꯗꯨꯝ ꯑꯍꯜ ꯂꯩꯅꯥ ꯑꯣꯏꯅ ꯅꯥꯔꯛꯇꯨꯅ ꯏꯕꯣꯛꯁꯨ ꯑꯗꯨꯝ ꯂꯩꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯏꯕꯣꯛ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯆꯍꯤ 2 ꯂꯩꯔꯒ ꯆꯦꯕꯦꯝ ꯍꯣꯏꯁꯦ ꯏꯕꯣꯛꯅ ꯇꯧꯒꯅꯨ ꯇꯣꯏꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝ ꯑꯗꯨ ꯀꯥꯎꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯊꯧꯑꯣꯏꯗ꯭ꯔꯤꯕ꯭ꯔꯥ ꯈꯪꯗꯦ, ꯃꯥꯒꯤ ꯅꯨꯄꯥꯗꯨ ꯄꯨꯗꯨꯅ ꯑꯗꯨꯝ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇ ꯆꯥꯛꯇꯣ ꯑꯗꯨꯝ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯕꯥꯆꯧ ꯍꯣꯏꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗꯕ ꯃꯥꯜꯂꯤ꯫ ꯃꯁꯤ ꯎꯕꯗ ꯏꯃꯥꯒ ꯕꯕꯥꯒꯗꯤ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯔꯝꯃꯤ꯫ ꯏꯃꯥꯅ ꯕꯕꯥꯗ ꯃꯄꯥ, ꯏꯃꯥꯅ ꯂꯩꯔꯤꯉꯩꯗꯁꯨ ꯍꯥꯏꯔꯝꯂꯤꯗꯨꯅꯤ, ꯃꯈꯣꯏꯒꯤꯁꯤꯕꯨ ꯆꯥꯛꯁꯤ ꯆꯥꯗꯕ ꯏꯌꯥꯃꯛ ꯌꯥꯗ꯭ꯔꯕꯖꯥꯔꯣ? ꯕꯕꯥꯅꯁꯨ ꯈꯪꯗ꯭ꯔꯦ ꯃꯃꯥ, ꯃꯤꯒꯤ ꯑꯄꯥꯝꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗꯕꯨ ꯄꯨꯈꯟꯗ ꯈꯟꯖꯟꯕꯁꯨ ꯌꯥꯕ ꯅꯠꯇꯦ꯫ ꯆꯠꯅꯕꯤ ꯍꯥꯏꯕꯁꯤꯗꯤ ꯃꯤꯑꯣꯏꯕꯅ ꯁꯦꯝꯕꯅꯤ, ꯑꯗꯨꯅ ꯁꯦꯝꯗꯣꯛꯄ ꯌꯥꯕꯖꯥꯠꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯑꯍꯜ ꯂꯃꯟꯅ ꯇꯧꯍꯩꯗꯦ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯃꯔꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯕꯅꯤꯀꯣ ꯃꯄꯥ꯫ ꯃꯈꯥ ꯊꯪꯕꯒꯤ ꯏꯆꯦ ꯔꯣꯃꯤ ꯍꯣꯏꯒꯤ ꯃꯌꯥꯅꯨꯄꯥ ꯃꯃꯥꯡ ꯆꯍꯤꯗ ꯃꯥꯒꯤ ꯅꯨꯄꯤ ꯆꯥꯛꯀꯧꯕꯒꯤ ꯊꯤꯜꯂꯛꯄꯗꯨ ꯂꯝ ꯂꯥꯞꯄꯤ ꯍꯥꯏꯗꯅ ꯍꯟꯕ ꯐꯔꯛ ꯇꯥꯏ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯃꯌꯨꯝꯗ ꯆꯥꯕ ꯐꯠꯇꯦ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯈꯤꯕꯗꯣ ꯅꯪ ꯀꯥꯎꯔꯕ꯭ꯔꯣ? ꯐꯅ ꯍꯥꯏꯖ ꯁꯥꯕꯒꯤ ꯋꯥꯅꯤ, ꯃꯗꯨ ꯑꯩꯗꯤ ꯀꯌꯥ ꯄꯥꯝꯖꯗꯦꯀꯣ꯫ ꯐꯠꯇ ꯅꯨꯡꯗ ꯊꯣꯔꯛꯑꯕꯗꯤ ꯑꯩꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯁꯨꯝꯅ ꯏꯃꯥꯅꯁꯨ ꯕꯕꯥꯗ ꯍꯥꯏ꯫ ꯕꯕꯥꯒ ꯏꯃꯥꯒꯁꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯗꯨꯝ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯔꯩ ꯌꯦꯠꯅꯗꯨꯅ ꯂꯩ꯫ ꯃꯇꯝꯁꯨ ꯐꯅ ꯌꯥꯝꯅ ꯍꯧꯖꯤꯟꯈ꯭ꯔꯦ, ꯍꯧꯖꯤꯛꯇꯤ ꯏꯕꯣꯛꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ, ꯕꯕꯥ ꯍꯣꯏꯅꯁꯨ ꯃꯊꯛꯀꯤ ꯑꯍꯜ ꯑꯗꯨ ꯑꯣꯏꯔꯨꯔꯕꯅꯤꯅ ꯍꯥꯏꯐꯦꯠ ꯍꯥꯏꯕꯗꯒꯤ ꯍꯦꯟꯅ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ꯫ ꯑꯗꯨꯅ ꯆꯦꯕꯦꯝꯒ ꯆꯦꯊꯣꯏꯒꯁꯤ ꯃꯥꯒꯤ ꯅꯨꯄꯥ ꯌꯥꯎꯔꯒ ꯑꯗꯨꯝ ꯆꯥꯛꯀꯧꯕꯁꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯆꯥꯛ ꯑꯗꯨꯝ ꯆꯥꯃꯤꯟꯅꯩ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯆꯥꯛ ꯆꯥꯕꯁꯤ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯂꯞ ꯆꯥꯕꯅꯤ꯫ ꯕꯕꯥꯒ ꯕꯥꯆꯧꯒ ꯑꯗꯨꯝ ꯆꯥꯛ ꯏꯟꯁꯥꯡ ꯄꯨꯟꯅ ꯊꯣꯡꯉꯒ ꯑꯩꯈꯣꯏ ꯄꯨꯂꯞ ꯆꯥꯃꯤꯟꯅꯕꯅꯤ꯫
Sahi mangamuki matungda se thoigi nupa se thabak suba chatpada accident thoi haiduna phanakoina makhongdo plaster haiduna laiki. Masigi kanadana sebengi masanupi atonbitu stair dagi onthari haidana hospital na phanakoina matuma sulairami. Aduga ibaya jisu thabak maphamda BP stroke tawge tawbadagi matam chana hospital ne yahobadagi samna de hingauki. Suna matam de sum haujan khibana 2012 ki matamni. Matamdo langwan thagi matamni nuksasi yamna mai hauba makai sariba matamni. Nongma imasu numidang wairong kaithen masada nisang napi khara lairuraga halakpasida akhoi konthong maya asida ahal hanupi pongna masamado pungau ngaurabi ama akhoi konthong maya laisang leiriba domda satlaisan khiduna changkhibase imano uhaurami imasu masada haipek ngaksaduna prap thonga ladomda sangaga yengobadadi kanaso mukleibase uramde hai imaso kaithendagi wanaga halakpaga mita maseng marang ubo oirangwani khandoktuna adum yumda sangai asumna numit kharani di haujan kriba matam masida akhoi imungge miyoi singge mangsing ase kya nungai ba haibadu oiramde imaga machobi ga sumangda sumangda phiengoba setuna tilamba si yamna ui haidana tammi aigi mang asidane ibokse thawai yamna nungai tabagi mawongda akhoi bokse adum urami marak asidana akhoi basogi masanupi ahan sebengi nupa asi posting mapam hongnani haidana pawma tarami posting mafam adu mamangdadi makhoiga khara nakpana yumda dum hanba nangbani adubu handakte khara lapna tabana maram moiraga thabok mafamda leigadaba mali hainarami ibaya jisi posting su sakadore aduna mayam puna saksa si haiduna numitu ibaya jina ye leiduna khoisu harau sai sangdo semba saba honarami numitu jethoigi nupa se thabak chathokani haidana jethoiga angang singa khaktang lakpani saksangdane ima hoi ise aniga Masawigana saka singjuna chingba singadu yamna kana semli basawga babagana yeladu sumangda mai hawgalaga yosabi pothoktuna singthaduna thongli ibaiga ega suwari watai tawduna insang thongiba manakaduda mora tharaga phamduna lei asumna phaminari sida ibaina ingonda sumna haidai sanato banga sida kari numitnu khangde ngasai yumdagi noi sida lake haidana thorakpa horakpasida aise thonganda mafamisa chadana Kuru kudakhe kunduna tu salure. Aina so as ibaya tu di ahawa saramdai sida lekang da saring phare ni haidana aina phagi taurami. Ibay su noktuna khangde sanatomba ngaside gyanta de lambenda gari mamang ngasida so hawdong amasong salaktana khitang dangai drenda paisalangbada ba haidana wafam adu amuk hawdorei. Aina so hawjakan se ibay kui hawdong se mi dagi hena sorokto sathok tasin taurabani. Asumna kari no wari khara sana duna sakloi ba ngai narami. Sain sang su thongba loisalaktuna basau hoigi sakhumda koise paring sana phamduna sakpuna saminarami ibaya jisi mahusana sak saba yamna thuba miyoini mayamdagi konkonna sarga sumana hane hekta saba loisanki mamangda BP stroke tawge tawrambadagi saba thakpa so kharade dum hanjarabani asumne ibai che sak saba loire thungangi champra panti edomda ngaya khangchit langugi haidana thokhi akhoi suma thokraba matung sak saba de dum makha chatharami Asumna minit kuntra muki matungda khoi mungsi sak saba loisalami babasi sak saba loireduna ibaya jit matumda leibadu nungai roi haidana maso dum thokre aiga basawgana sumangge insang thonglubagi sairibadu tasanduna leiri ima hoina sakhunggi sairiba singadu loisanduna kolik amangba singadu phengnaba kana laknariba matamni asiguma matam asida babana khon kana khoiba pakhana kaubagi makhol ama tarai khoiso babana kauribadu karino khanduna Basawga ibani su yamna thuda maike adumda senselami ima hoide marang makhol adu tadraba mali kana su thorakti sumna basawga igana babana lauriba adumda sangseluba matamdadi khoi baya jise gyan ta dana lekthaduna leirami babana khoida wonsenduna ibungo chalo gari thogdoro na bai se gyan ta khidre amukta hospital da pusi haidai aichu sasat akhoi gi gari achauba adu thogdoami ima hoida soine ibaido karino mata hore haidana koilau laurami Ima hoiso sakhum lomdagi yamna phingna kari tawrage haidana chenthoknarai asumna gari edu ibaya jitpo hapena babaga khoi mayamsi hospital tamna pukhalami hospital yobu matamda doctor singne ibaya ji se yamna kana khona birami edu ibaya ji se sungtha thajadaba mawongda leitre haidana doctor singna hainarai madu tabada khose yamna ngakpa haibadu oirami hojikta harau chak chaminaramba mi yamabu ngayaktang sida leitre hairisubo karamnano haidana khalami
ꯗꯣꯛꯇꯔꯁꯤꯡꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯏꯕꯥꯏ ꯑꯖꯤꯠꯁꯤ ꯍꯥꯔꯠ ꯑꯦꯇꯦꯛꯇ ꯁꯤꯕꯅꯤ ꯍꯥꯏꯔꯛꯏ꯫ ꯅꯨꯡꯉꯥꯏꯇꯦ ꯊꯥꯖꯗꯦ ꯍꯥꯏꯗꯨꯅꯕꯨ ꯀꯔꯤꯗꯤ ꯇꯧꯔꯨꯅꯤ꯫ ꯅꯨꯡꯉꯥꯏꯇ ꯌꯨꯝꯗ ꯄꯨꯊꯔꯛꯄ ꯇꯥꯔꯝꯃꯤ꯫ ꯏꯃꯥ ꯍꯣꯏꯗꯁꯨ ꯄꯥꯎ ꯄꯤꯈ꯭ꯔꯦ, ꯏꯃꯥ ꯍꯣꯏꯁꯨ ꯑꯃꯨꯛ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ ꯆꯦꯕꯦꯝꯗꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯑꯗꯨꯝ ꯂꯦꯞꯊꯈ꯭ꯔꯦ ꯍꯥꯏ꯫ ꯎꯄꯥꯏꯗꯤ ꯂꯩꯇꯦ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯂꯞ ꯏꯕꯥꯏ ꯑꯖꯤꯠ ꯍꯣꯏꯗ ꯏꯕꯥꯏ ꯑꯖꯤꯠꯀꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯑꯗꯨ ꯌꯥꯎꯕ ꯆꯠꯂꯝꯃꯤ꯫ ꯏꯕꯥꯏ ꯑꯖꯤꯠꯁꯤ ꯅꯍꯥꯅꯤ, ꯆꯍꯤ 90 ꯁꯨꯗ꯭ꯔꯤꯕ ꯃꯤꯑꯣꯏꯅꯤ꯫ ꯆꯍꯤ ꯑꯁꯨꯛ ꯅꯧꯅ ꯄꯨꯟꯁꯤ ꯇꯦꯟꯈꯤꯕ ꯑꯁꯤꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯀꯞꯇꯕ ꯀꯅꯥꯁꯨ ꯌꯥꯎꯅꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯣꯠꯅꯃꯤꯟꯅꯗꯨꯅ ꯏꯕꯥꯏ ꯑꯖꯤꯠꯀꯤ ꯃꯊꯧ ꯃꯉꯝꯁꯨ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯏꯕꯥꯏ ꯑꯖꯤꯠꯁꯤ ꯃꯆꯟꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯃꯇꯣꯝꯗ ꯄꯣꯛꯆꯕꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯨ ꯌꯥꯝꯅ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯗꯒꯤ ꯃꯤ ꯈꯔ ꯂꯦꯛꯄ ꯇꯥꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤꯃꯨꯛꯁꯦ ꯆꯦꯕꯦꯝ ꯍꯣꯏꯗ ꯑꯩꯈꯣꯏꯁꯦ ꯄꯨꯂꯞ ꯑꯍꯤꯡ ꯂꯦꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯨꯏꯅ ꯌꯨꯝ ꯊꯥꯗꯣꯛꯄꯁꯨ ꯌꯥꯕ ꯅꯠꯇꯕꯅꯤꯅ ꯕꯕꯥꯒ ꯕꯥꯆꯧꯒ ꯑꯩꯈꯣꯏ ꯑꯍꯨꯝꯁꯤ ꯌꯨꯝꯗ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯗꯨꯝ ꯍꯜꯂꯛꯑꯝꯃꯤ꯫ ꯏꯃꯥꯒ ꯃꯥꯆꯧꯕꯤꯒ ꯆꯦꯕꯦꯝ ꯍꯣꯏꯗ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯂꯩꯍꯧꯈꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯂꯩꯕ ꯑꯁꯤꯗ ꯕꯕꯥꯒ ꯕꯥꯆꯧ ꯑꯩꯈꯣꯏ ꯑꯍꯨꯝꯁꯤ ꯃꯄꯥꯟ ꯂꯤꯄꯥꯟ ꯊꯣꯛꯄꯗ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯑꯃ ꯐꯥꯎꯔꯛꯑꯝꯃꯤ꯫ ꯊꯣꯡꯒꯥꯟ ꯑꯁꯣꯝꯗꯁꯨ ꯅꯨꯃꯤꯗꯥꯡꯗ ꯃꯈꯣꯟ ꯃꯋꯥ ꯈꯔꯗꯤ ꯑꯗꯨꯝ ꯊꯣꯛꯄꯁꯤ ꯇꯥꯕ ꯐꯪꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯊꯣꯏꯅ ꯍꯦꯟꯅ ꯀꯤꯔꯨꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯌꯥꯝꯅ ꯁꯥꯊꯤꯅ ꯀꯤꯈꯤꯕ ꯊꯧꯗꯣꯛ ꯑꯃ ꯏꯁꯥꯗ ꯊꯣꯛꯈꯤ꯫ ꯅꯨꯃꯤꯠꯇꯨ ꯏꯕꯥꯏ ꯑꯖꯤꯠꯀꯤ ꯑꯁꯇꯤ ꯅꯨꯃꯤꯠꯅꯤ꯫ ꯕꯥꯆꯧꯒ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯑꯗꯨꯝ ꯉꯟꯅ ꯆꯦꯕꯦꯝ ꯍꯣꯏꯗ ꯑꯁꯇꯤ ꯑꯗꯨ ꯌꯥꯎꯕ ꯆꯠꯂꯝꯃꯤ꯫ ꯏꯕꯥꯏ ꯑꯖꯤꯠꯀꯤ ꯑꯁꯇꯤꯁꯨ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯁꯇꯤ ꯂꯣꯏꯔꯛꯄꯒꯤ ꯄꯣꯠ ꯆꯩ ꯂꯣꯏꯁꯤꯟ ꯈꯣꯝꯖꯤꯟꯕ ꯇꯧꯕꯗ ꯃꯇꯝꯁꯨ ꯐꯅ ꯑꯗꯨꯝ ꯊꯦꯡꯖꯤꯟꯈ꯭ꯔꯦ꯫ ꯏꯃꯥꯅꯁꯨ ꯆꯥꯛꯁꯤꯗ ꯆꯥꯔꯒ ꯆꯠꯈ꯭ꯔꯣ, ꯌꯨꯝꯗ ꯊꯣꯡꯉꯨꯕ ꯐꯔꯛ ꯇꯥꯔꯅꯤ, ꯒꯥꯔꯤꯁꯨ ꯌꯥꯎꯔꯤ ꯍꯥꯏꯗꯅ ꯍꯥꯏꯕꯗꯒꯤ ꯕꯕꯥꯒ ꯕꯥꯆꯧꯒ ꯑꯩꯈꯣꯏ ꯑꯍꯨꯝꯁꯤ ꯅꯨꯃꯤꯠꯇꯨ ꯆꯦꯕꯦꯝ ꯍꯣꯏꯗ ꯆꯥꯛ ꯈꯔ ꯆꯥꯔꯒ ꯄꯨꯟꯅ ꯍꯜꯂꯛꯃꯤꯟꯅꯔꯝꯃꯤ꯫ ꯑꯩꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯒ ꯕꯕꯥꯒ ꯕꯥꯆꯧꯒꯅ ꯃꯅꯤꯡꯗ ꯇꯣꯡꯕꯅꯤ꯫ ꯁꯨꯝ ꯊꯧꯔꯛꯄꯅ ꯌꯨꯝꯁꯨ ꯌꯧꯔꯛꯑꯕꯅꯤ꯫ ꯕꯕꯥꯅ ꯒꯦꯠ ꯑꯗꯨ ꯍꯥꯡꯇꯣꯛꯀꯦ ꯍꯥꯏꯗꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯈꯤ꯫ ꯑꯗꯨꯒ ꯒꯦꯠ ꯑꯗꯨ ꯍꯥꯡꯇꯣꯛꯄꯤꯔꯛꯑꯝꯃꯤ꯫ ꯒꯥꯔꯤꯗꯣ ꯑꯩꯅ ꯊꯧꯖꯤꯜꯂꯒ ꯁꯨꯃꯥꯡꯗ ꯈꯥꯝꯃꯝꯃꯤ꯫ ꯕꯕꯥꯗꯤ ꯑꯗꯨꯝ ꯒꯦꯠ ꯍꯥꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯌꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯕꯥꯆꯧꯁꯨ ꯑꯗꯨꯝ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯗꯨꯅ ꯌꯨꯝꯗ ꯆꯪꯈꯤ꯫ ꯑꯩꯅ ꯒꯥꯔꯤ ꯑꯗꯨ ꯁꯪꯒꯣꯏꯗ ꯊꯧꯖꯤꯜꯂꯨꯔꯒ ꯌꯨꯝꯗ ꯆꯪꯒꯦ ꯍꯥꯏꯗꯅ ꯃꯥꯏ ꯁꯠ ꯂꯩꯊꯣꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯝꯄ꯭ꯔꯥ ꯍꯧꯔꯤꯕ ꯃꯄꯥ ꯑꯗꯣꯝꯗ ꯃꯤ ꯑꯃꯨꯕ ꯑꯃ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯕꯁꯦ ꯃꯗꯨ ꯑꯩꯅ ꯎꯔꯛꯈꯤ꯫ ꯑꯩꯒꯤ ꯋꯥꯈꯜꯗ ꯌꯨꯝꯗ ꯃꯤ ꯂꯩꯇꯕꯒꯤ ꯇꯟꯖꯥ ꯂꯧꯗꯨꯅ ꯍꯨꯔꯥꯟꯕ ꯆꯪꯉꯕꯖꯥꯔꯥ ꯍꯥꯏꯗꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯐꯣꯟꯒꯤ ꯇꯣꯔꯆ ꯑꯗꯨ ꯊꯥꯜꯂꯒ ꯆꯝꯄ꯭ꯔꯥ ꯃꯈꯣꯡ ꯑꯗꯣꯝꯗ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯑꯝꯃꯤ꯫ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯂꯦꯞꯄꯝꯃꯤꯕ ꯃꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇꯨ ꯌꯧꯁꯤꯜꯂꯛꯑꯝꯃꯤ꯫ ꯑꯩꯅ ꯑꯃꯨꯕ ꯃꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯛꯑꯝꯃꯤ꯫ ꯃꯗꯨꯗꯤ ꯂꯦꯞꯄꯤꯕ ꯃꯤꯇꯝ ꯑꯗꯨ ꯅꯨꯄꯥꯒꯤ ꯁꯕꯥꯟ ꯑꯣꯏꯅ ꯇꯧꯏ꯫ ꯃꯃꯥꯏ ꯃꯃꯤꯠ ꯑꯃꯠꯇ ꯄꯥꯟꯗꯒꯨꯝ ꯐꯛꯂꯥꯡꯗꯧꯅ ꯃꯃꯥꯏ ꯑꯗꯨ ꯁꯤꯠ ꯅꯥꯜꯂꯤ꯫ ꯃꯗꯨ ꯎꯕꯗ ꯑꯩꯗꯤ ꯂꯋꯥꯏ ꯑꯁꯤ ꯁꯥꯠꯈꯤꯗꯅ ꯌꯨꯝꯂꯣꯝꯗ ꯕꯕꯥ ꯍꯥꯏꯗꯅ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯁꯤꯃꯨꯛ ꯀꯤꯈꯤꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯌꯥꯎꯈꯤꯗꯦ꯫ ꯑꯍꯤꯡ ꯑꯃꯗꯅ ꯕꯕꯥꯅ ꯇꯨꯝꯃꯨꯔꯒ ꯃꯤꯀꯞ ꯊꯣꯔꯛꯄꯁꯤꯗ ꯁꯨꯃꯥꯡꯗ ꯏꯕꯥꯏ ꯑꯖꯤꯠꯀꯤ ꯈꯣꯟꯖꯦꯜ ꯃꯥꯟꯕ ꯅꯨꯄꯥ ꯑꯃꯅ ꯋꯥ ꯉꯥꯡꯕꯒꯤ ꯃꯈꯣꯟꯁꯤ ꯇꯥꯔꯛꯈꯤ ꯍꯥꯏ꯫ ꯕꯕꯥꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯇꯨꯅ ꯊꯣꯡꯒꯤ ꯃꯔꯨꯝꯗ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯁꯨꯃꯥꯡꯂꯣꯝꯗ ꯃꯤ ꯑꯃ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯂꯦꯞꯄꯁꯤ ꯍꯥꯏꯐꯦꯠ ꯎꯔꯛꯑꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯁꯕꯥꯜ ꯑꯗꯨ ꯏꯕꯥꯏ ꯑꯖꯤꯠꯀꯤ ꯁꯕꯥꯟꯒꯨꯝꯅ ꯇꯧꯏ ꯍꯥꯏ꯫ ꯃꯁꯤ ꯎꯕꯗꯒꯤ ꯕꯕꯥꯁꯨ ꯇꯨ ꯆꯣꯡꯕ ꯄꯣꯛꯇꯨꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯑꯗꯨꯝ ꯆꯪꯁꯤꯟꯗꯨꯅ ꯇꯨꯝꯕ ꯊꯦꯝꯃꯛꯑꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃ ꯕꯥꯆꯧꯁꯦ ꯆꯦꯕꯦꯝ ꯍꯣꯏꯗ ꯁꯣꯔꯥꯠꯀꯤ ꯋꯥ ꯇꯥꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯆꯠꯂꯨꯕꯒꯤ ꯍꯜꯂꯛꯄꯅꯤ꯫ ꯃꯥꯅ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯄꯁꯤꯗ ꯊꯣꯡꯒꯥꯟ ꯑꯁꯣꯝꯗꯒꯤ ꯃꯤ ꯑꯃ ꯃꯥꯒꯤ ꯇꯨꯡꯁꯤꯗ ꯃꯁꯛꯇꯤ ꯎꯗꯅ ꯁꯣꯔꯣ ꯏꯟꯅꯔꯛꯏ ꯍꯥꯏ꯫ ꯃꯗꯨꯗꯒꯤ ꯕꯥꯆꯧꯁꯤ ꯑꯍꯝ ꯍꯥꯏꯗꯅ ꯈꯧꯗꯦꯝꯃꯒ ꯅꯁꯛ ꯈꯪꯉꯤꯀꯣ ꯍꯥꯏꯗꯅ ꯈꯣꯟ ꯀꯜꯂꯞꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏ꯫ ꯃꯁꯤꯗꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯑꯝꯕ ꯑꯗꯨꯁꯨ ꯆꯞ ꯂꯦꯞꯈꯤ ꯍꯥꯏ꯫ ꯁꯣꯔꯥꯠ ꯍꯌꯦꯡꯅꯤ ꯍꯥꯏꯕꯒꯤ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏꯁꯨ ꯆꯦꯕꯦꯝ ꯍꯣꯏꯗ ꯑꯌꯨꯛ ꯉꯟꯅ ꯑꯗꯨꯝ ꯆꯠꯂꯛꯑꯝꯃꯤ꯫ ꯍꯌꯦꯡꯒꯤ ꯁꯣꯔꯥꯠꯀꯤꯗꯃꯛꯇ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯂꯣꯏꯁꯤꯜꯂꯛꯑꯝꯃꯤ꯫ ꯊꯕꯛ ꯂꯣꯏꯁꯤꯜꯂꯛꯄꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12:30ꯃꯨꯛ ꯇꯥꯔꯝꯃꯤ꯫ ꯃꯌꯥꯝꯁꯦ ꯃꯥꯒꯤ ꯇꯨꯝꯐꯝ ꯁꯦꯝꯅꯗꯨꯅ ꯇꯨꯝꯕ ꯊꯦꯝꯅꯔꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤ ꯄꯨꯝꯅꯃꯛ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯕ ꯇꯥꯂꯛ ꯑꯁꯤꯗ ꯁꯣꯔꯥꯠꯀꯤꯅꯤ ꯍꯥꯏꯗꯅ ꯀꯣꯔꯐꯨ ꯕꯥꯔꯇꯤꯟꯅꯆꯤꯡꯕ ꯃꯔꯣꯟ ꯂꯣꯡꯈꯠꯇꯨꯅ ꯊꯝꯂꯤꯕ ꯑꯗꯨ ꯃꯤ ꯑꯃꯅ ꯁꯥꯎꯅ ꯂꯪꯊꯗꯨꯅ ꯃꯈꯥꯗ ꯊꯣꯛ ꯊꯥꯗꯔꯛꯄꯒꯤ ꯃꯈꯣꯟꯁꯦ ꯑꯩꯅ ꯇꯥꯔꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯏꯃꯥ ꯍꯥꯏꯗꯅ ꯍꯥꯏꯐꯦꯠ ꯀꯧꯔꯛꯑꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯇꯨꯃꯤꯟꯅ ꯇꯨꯝꯃꯣ ꯏꯕꯨꯡꯉꯣ ꯍꯥꯏꯗꯅ ꯂꯥꯎꯔꯛꯏ꯫ ꯁꯨꯝ ꯇꯧꯗꯅ ꯀꯣꯜꯂꯤꯛ ꯇꯥꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯑꯃꯨꯛ ꯂꯦꯞꯈ꯭ꯔꯕ ꯃꯇꯨꯡ ꯆꯦꯕꯦꯝ ꯍꯣꯏꯒꯤ ꯍꯨꯏ ꯑꯃ ꯂꯩꯕꯗꯨ ꯁꯨꯃꯥꯡꯗ ꯃꯤ ꯑꯃꯗ ꯈꯣꯡꯕꯒꯤ ꯃꯇꯧꯒꯨꯝꯅ ꯆꯤꯡꯗꯅ ꯀꯞꯄꯒꯤ ꯁꯨꯃꯥꯡ ꯃꯌꯥꯏ ꯑꯗꯨꯗ ꯀꯣꯏꯅ ꯆꯠꯄꯁꯤ ꯑꯩꯈꯣꯏꯅ ꯃꯈꯣꯟ ꯇꯥꯔꯛꯑꯝꯃꯤ꯫ ꯇꯥꯔꯤꯕ ꯑꯗꯨ ꯑꯩꯈꯣꯏ ꯈꯔꯗꯤ ꯑꯗꯨꯝ ꯇꯥꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯍꯝ ꯍꯥꯏꯗꯅ ꯈꯧꯗꯦꯡꯃꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯏ꯫ ꯑꯁꯨꯝꯅ ꯃꯤ ꯑꯃꯒꯤ ꯃꯈꯣꯟ ꯍꯦꯛ ꯇꯥꯔꯒꯅ ꯑꯃꯨꯛ ꯃꯈꯣꯟ ꯃꯋꯥ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯅ ꯑꯃꯨꯛ ꯄꯨꯡꯖꯥꯟ ꯊꯤꯟꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯑꯃꯨꯛ ꯁꯨꯃꯥꯡꯗꯒꯤ ꯇꯥꯔꯛꯏ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯆꯥꯛꯈꯨꯝꯗ ꯀꯣꯜꯂꯤꯛ ꯊꯝꯂꯤꯕ ꯑꯗꯨ ꯃꯈꯥꯗ ꯃꯈꯣꯟ ꯍꯧꯅ ꯊꯥꯗꯔꯛꯄꯒꯤ ꯃꯈꯣꯜ ꯑꯃꯨꯛ ꯇꯥꯔꯛꯏ꯫
ꯑꯁꯨꯝꯅ ꯃꯈꯟ ꯃꯈꯥꯒꯤ ꯃꯈꯣꯟ ꯇꯥꯔꯕꯁꯨ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯤ ꯀꯔꯤꯁꯨ ꯍꯥꯏꯅꯗꯅ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯇꯥꯁꯤꯟꯅꯗꯨꯅ ꯈꯪꯖꯤꯟꯅꯗꯕ ꯁꯥꯗꯨꯅ ꯂꯩꯅꯔꯝꯃꯤ꯫ ꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡ ꯏꯕꯥꯏ ꯑꯖꯤꯠꯀꯤ ꯁꯣꯔꯥꯁꯨ ꯑꯗꯨꯝ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯑꯗꯨꯝ ꯍꯜꯂꯛꯑꯦ꯫ ꯏꯃꯥꯒ ꯃꯥꯆꯧꯕꯤꯒꯅ ꯋꯥꯔꯤ ꯂꯤꯔꯛꯄꯗ ꯏꯕꯥꯏ ꯑꯖꯤꯠꯀꯤ ꯀꯥ ꯑꯗꯨ ꯇꯝꯅꯕ ꯍꯦꯟꯃꯜꯂꯛꯄꯗꯒꯤ ꯏꯕꯥꯏ ꯑꯖꯤꯠꯅ ꯍꯤꯞꯄꯝꯕ ꯐꯃꯨꯡ ꯑꯗꯨ ꯃꯄꯥꯟꯗ ꯄꯨꯊꯣꯛꯇꯨꯅ ꯊꯝꯃꯤ ꯍꯥꯏ꯫ ꯃꯗꯨ ꯑꯣꯏꯔꯒꯁꯨ ꯃꯄꯥꯟꯗ ꯊꯝꯃꯤꯕ ꯐꯃꯨꯡ ꯑꯗꯨ ꯃꯇꯣꯝꯗ ꯍꯥꯏ ꯅꯣꯝꯕ ꯇꯧꯔꯛꯄꯗꯒꯤ ꯃꯩꯁꯨ ꯑꯗꯨꯝ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏ꯫ ꯃꯁꯤꯗꯒꯤ ꯇꯝꯅꯔꯝꯕ ꯈꯔꯗꯤ ꯑꯗꯨꯝ ꯐꯈꯤ ꯍꯥꯏ꯫ ꯑꯁꯨꯝꯅ ꯏꯕꯥꯏ ꯑꯖꯤꯠꯀꯤ ꯁꯣꯔꯥꯠ ꯑꯁꯤ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡ ꯕꯥꯆꯧꯒ ꯕꯕꯥꯒ ꯇꯥꯟꯅꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯁꯨ ꯂꯩꯀꯥꯏꯗꯒꯤ ꯃꯥꯏꯕꯤ ꯑꯃ ꯀꯧꯗꯨꯅ ꯂꯥꯏ ꯈꯨꯔꯝ ꯊꯣꯛꯑꯝꯃꯤ꯫ ꯃꯥꯏꯕꯤ ꯑꯗꯨꯅ ꯍꯥꯏꯕꯗꯁꯨ ꯀꯔꯤꯁꯨ ꯇꯧꯔꯣꯏ꯫ ꯁꯣꯔꯥꯠ ꯂꯣꯏꯗꯕ ꯑꯣꯏꯕꯒꯤ ꯃꯐꯝ ꯑꯁꯤꯗ ꯊꯋꯥꯏ ꯃꯥꯡꯈꯤꯕꯒ ꯃꯅꯤꯟ ꯈꯔ ꯂꯩꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯥꯏ ꯈꯨꯔꯝ ꯊꯣꯛꯄꯤꯔꯝꯕꯗꯒꯤ ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯝꯕꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯐꯈꯤ꯫ ꯏꯃꯥꯒ ꯕꯕꯥꯒꯁꯨ ꯕꯥꯆꯧ ꯍꯣꯏꯗ ꯋꯥꯔꯤ ꯐꯖꯅ ꯁꯥꯕꯤꯔꯝꯃꯤ꯫ ꯏꯕꯣꯛꯅ ꯍꯥꯏꯔꯝꯕ ꯅꯨꯄꯤ ꯃꯄꯥꯝꯗ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯊꯛꯄ ꯇꯧꯕꯁꯤ ꯅꯤꯉꯣꯜ ꯃꯋꯥꯗꯨ ꯗꯁꯥ ꯇꯥꯒꯜꯂꯤ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯕꯥꯆꯧ ꯍꯣꯏꯒꯤ ꯏꯃꯨꯡꯁꯨ ꯅꯤꯉꯣꯜ ꯃꯋꯥꯁꯤꯡ ꯆꯥꯛꯀꯧꯕ ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯕꯗꯨ ꯃꯈꯣꯏꯁꯨ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯊꯣꯛꯀꯅꯤ ꯍꯥꯏꯖꯕ ꯅꯠꯇꯦ꯫ ꯑꯩꯒꯤ ꯏꯃꯨꯡꯗ ꯇꯥꯈꯤꯕ ꯗꯁꯥꯗꯨ ꯃꯌꯥꯝꯗꯁꯨ ꯇꯥꯗꯅꯕ ꯍꯥꯏꯖꯕꯅꯤ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫